आकाशवाणी इम्फाल Rk.Gorani na pau pajari. Manipur Sarkar ki lau singu vibhag na sinduna राज्य की कृषि मेला लिसिंग ni kuntaro ngasi Imphal konung mamang laiba City Convention Center da pangthokre thormasida Manipur Seed and Organic Certification Agency su haudoki har karam na siri nagadegi haibasida impham oidna pangthokiba mela asida Mukhyamantri Yumnam Khemchana athoba mithunglen oiki Central Agriculture University CAU Imphal Vice Chancellor yauna Rajya Sarkar ki makok official singsu mela asida sar uyaki Thormada Mukhyamantri Yumnam Khemchana hai Rajya asta lam hectare samri romda organic farming mai pana pangthokna ba sakana sem sare Pradhan Mantri Narendra Modi ki meyeng makhada khusem gi harna miyobi gi hakchang da soliba sigi yenglaga yariba makai lau singi thabakta chemical fertilizer khusem gi har sirina ba hanthana ba thorang pakhat pa horagli masimona khoi gi tungi punchta chawna kana me pikin hai bi thajaba lei Mukhyamantri na hai laupham kaya tha khara khak lau uba mana masing thabi thabak tawraga tha kaya amna hangdra leibi mami tariba si karigumba sahi chupa sangan ba ngamlabani Rajya Semilona chawna kana ba pigani Amaromda mamang sahi ko ene September tha phawda urea har bag lag amaga lising marphu long bising dama pusilaki sahi asigi oina hauji phawda lag amaga lising yankhai leire masisu sahi asigi September tha phawda di lag ani helagani urea har Rajya asta marang kaina pusilaglabasu har phangdabi watho hek thokliba asi mari leinaba bibana yengsinbagi tagai phadaba lei haina Mukhyamantri na phongdoki Shri Khemchana hai Manipur ki handloom and handicraft, agriculture, horticulture, high sixty, economy sector only. Alo June, July, August, September, October. Third second suraga ayamba 90% of the low hang the say masi suai when utilized already double cropping ni kangde triple ni kangde tawtar ga state ki economy da choba ahom gamala ka na thamjara kana koi fertilizer one seasonable amadi double cropping ni heavy nama ko establish toba Thorom asigi manungsana mai paklaba lawmi singi waida yumpham oibalari amasu Mukhyamantri Yumnam Khemchana phongki Natural farming ge scope certificate singchu yengthopaga loinana mausagi lau pathapna puthokpar pothok singchu miyamda uttuna utki Lau singu vibhag amade Central Agriculture University anina Natural Farming Certification ga mai leinana yanasi amasu ngasigi thormaduda sahi tawnaki masina Rajya asida mausagi lau pathap sijinaduna puthokpa pothok sing miyamda khanganbida achoba pateng oiragani Thormadagi manungjana lawmi singda ataba mamalda lau ubuda sijinagadaba kusukhula yenthokki amade Rajya gi khwaidagi phaba lawmi gi mana yauna khwaidagi phaba Atma District Award chu Mukhyamantri na khusinnaki World Environment Day lising ani kuntur ki thorong ngasi su Rajya asida tongana pham kayada paksana pangthoknari Inspired by Nature for Climate for Our Future haibe hiramda pangthoknari ba palan thorom asiga mari leinana Usara kaya thabana thorom asi mapungiba saktam oiri Rajya Sarkar ki Science and Technology Vibhag na sunumit asi tayal dalaiba Manipur Science Center Auditorium da ngasi pangthokre thoromduda Vibhag asiga Secretary Kengo Joringla Director Singa Kam Sachi amadi Masteke Director Dr. K.S. Rakesh Saruyaki Imphal Jilla ki luang somda laiba Carmel Jotin Children Home da so World Environment Day ga mai leinana one egg play amadi speech competition pangthoki thoromduda Forest Environment amadi Climate Change Vibhag ki Additional Chief Secretary Anurag Bajpai athoba mithungleina saruyaki Ngaksel Mithra Rajnath Singh na haidi malengi mafam kaya da khudongchada mayoknarabasu Bharat ki economy di noma gi phagatpe hengalakli Senba se lisini kunmanga kontroki GDP growth rate cha da tare dasmik tare yokhiba adu paladuna Sri Rajnath na hai GDP growth rate hengalakli ba asi hokiba sei tarani thoirom asida lebak asina maromdom leksa ba ngamna ba honarakhiba amadi maduna mapangal hengathankibana oirakhibani Pradhan Mantri Narendra Modi ki meyeng makhada pakhatpa thorang kaya mai pakpadagi malemgi atopa lebaksin awaba mayoknarabasu Bharati sakhot khongthagi lamda nongma nongmi changsinba ngamlakpani haina Sri Rajnathna makha takhi Central Board of Secondary Education CBS na re-evaluation amadi mark sendosani tawbagi application thajinbagi matam hayeng phabo sangdok le hairi pauloi jare